United Naga Council na total shutdown Laothokkhibagi Matung Enna Chandel district ta total shutdown CHATTHARI Chandel district ki tongan ba mafam da laiba kaitel dukan chingba thonglona ki lambida mi chatpagi chang nemki adumoinamak pamdaba thodok thokpagi paudi leite Anal Sinu Rural gi Vice President PS Chonilana Anal nupi singi mahut sinuna achauba thodang lauduna total shutdown mapum fana ba hotnari haina loina hayeng pangthokadoriba candlelight vigil da Naga furuki mioi pumna magna saruk yana basu appeal tawrakli Kaise ngasi UNC amadi Naga Women Union Manipur na directive pibagi Matung Enna koi 3 days total shutdown se chathabani asida koi anal sinurul nasu initiate se lauraga akoi gi area manga sida chapi area maha area green hills sulam area western area sida koi phajana chathari aduga akoi gi anal village ta leiba asi area manung sida loina koi loina lakraga masa gi khun masa na dum loina ngakna bani aduga su hayeng akoi gi candlelight vigil program se leizaye aduna asi se akoi loina sarup yaminagani haina koi se nungai taba phongdok chabani haina anal sinurul dagi izari. Thank you.